ดาเจ้าบ่ค่อยจักลอยจุบ่ไอ้จักลำไม่ดาลอยเดรอีจันบ่จักลำละบ่เฮ้ยลามีลอยจะเดรไอ้ค่อยจันต้องบิกีทวายในค่อยดาจะบ่มาไฟโดน้อยตาตัวน่ะทว่าหลักปดาเลยดิอีจันกินเนี่ยนะอะดูมันพัฒนาเตาทะเลเราขัดปดีพัฒนาหนุ่งอะไรนี่หายจันเดียไอ้ยะแต่ยัยเสียงไปรออะดูดีจักตัวทุนเลยสลบะไอ้จักลำบัดเลยเดบะตุปุกเสะคงบัดยาดริบะอีกายอันนี้งมาเสียงอังเสะเลยรักปะเนาะไอ้เนี่ยเลยรักแล้วก็แต่ยัยเด็กฮาราสันนะไอ้ยะแต่ยัยเสียงไปรอกันเฮ้ยยังตะกี้เนี่ยไอ้ส่งเลยก็ส่งเลยไอ้สินี่น้อยแต่เดี๋ยวให้ละก็จ้ะแต่ตัวแต่ยัยเนี่ยให้เป็นตัวให้เป็นนี่เลยรักปดีแต่ตัวนั้นเลยรักสิดีแต่ตัวสิมาโหไอ้ดิเนี่ยไอ้กี่บุ้งเอาหมักเสะจับมาเนี่ยนั่นสิอามันน่ะสุเห็นเดอามันน่ะสุตาเดจับมาเนี่ยบะมีนึกฟังกี่ตัวละก็แต่ตัวน้องสาวรีหรอไอ้หลานเจริบะไอ้สอรี่แต่ตัวไอ้มาสเต็กบูกับกี่ตัววินี่เฮ้ยกับเจ็บปีมาชีดีบะแต่ตัวน่ะฟังกี่ตัวละก็อีเจนน่ะให้บะบูกะลิกี่ตัวน่ะว่าเราด้วยเนาะโหน้อยแต่ตัวเนี่ยก็สงคัญจัดเดนั่งสุเนี่ยangang sida karan chun hitangang nang na kapan manatro angang se themu nang angang se chak charam dai sida kapalabani na atomba nang ngasidi nungai tori hai kai dong na re na chin na naw na chakhum sida ngang ni risibo aima ichan nang na kai dore pe thok laga le ri tu na ta to na yen ma phai le rak pa adu da aina tayai da hai ba aseng be ro tayai hai ba aduda ta tona sauriba ai ke sum haida bse adugira nangna pe thoklamne se yare ko yare ke rasune matang cho sahina nambo pora kanda hai nang se chahi kolum de kun mari surabani ne aduga ne ato manang suni yamna ne lakna saning kharba yare losena roko ima so khongkhut amuta chamnu khige achoba yaima atomba sak to tham ima thibiramage noisu noi na thau tawzaroro yarida ima adum khongkuto hamdokluro sidi akhoi ahum adum losanlamage ichansu chaklamne hairabani na phare adudi losanlamako achauba yaima atombo noi butabro hai mapanda mutta thora une ima kaitorage hai nanau ani di ho thokjare e nangi na sa atom bastu thokjare ima ga wari amata sa si toba kai wa noi ma kai dana sa hai no ima ge chauba yaima atom ba nakhoi angang amata na tre do nakhoi nasa loina matik charabani nasa gi phirip le pangam labani aduna nakhoi yom pa na patorasi yom se mirul steliti imasto na babung na thamlamba dukan se thadok pangamtre na chansi masto noi ahum changdana phajana ki hallabani na yadre noi na sum thabak tawle bado nongaite ima na chai gi di yom pan bagi wadi engon haibirakinu ko yang watle thak khada yenglagadi khoida chauhana hongjani da ai gi di haibirakinu ko adun haise khoite yaina haise aisu chamani ima yum pan bagi wa aingon da leitriko ai gi wakhal ama leise mase loiraba thungba matung ai yum pan gani natradi ai pan khire ko ima phare ne nakhoi anina kolabaso achauba nangdi palasiko ima hauzik hekta pandorabane ngai khoda ima su khara tap thakise karino noibo chahiduna angang oirabadi phai adu sunate noi ahum sibu mingsel ga to amhatta yengdrabo lawai dubu mai tabada mapa khanglibro yung chirai su phanadi hanjale ne as akhoi magi wata sidi lambi chatoga ikai ga doreda chumbu chumdro nachan phawba chahi kun mari sure ima sujara sunu kai dorge nupi tabu yum pan bagi chahi lebagi wan nupa khoidi leipante se mi chahi angkhai surabana angang loba yam oida masugum bilong nari dudi hai chandan
Nang mane adugumbada haraga lay isage chahi matang chari ngai pangadabani chahi ne isu uba yabagi matang di yum kai palabadi kari tawdurige as ima atomba yarese nangsu chinda pongtarano ima na chawa mata haistage mase akhoi ichine naw nupa akhoi ahumse loine ingatabani atomba yaima da chongna haidose no yagadaba natra da cho akhoi bu da chongna haibada nongta yadaba yawkraba kaiwano da cho inausta ima aisu yum pankhiro inau singstu pankhiro haide ima akhoi ichene piste mahaktani mahak pustem baloraba matung ayum pangani ima masti natrabadi nacha yum panbagi wakhal leizate achauba nakhoina ne yum na kai balabasu nachan busemba yaini ingsin ba yaini noiba ima yade hebenate yai kaide adubo lakadar busting dudi sagai amumdagi laklaba mangwaktani haying aigi nupi amadi inaw singi loina bisingduna aigi isalse kanana khangba tathi da oina torabadi ima aduga ichilgi damak thabuk pumba loiraga aikhoi thoram pakthokani masida imana su yabiyo chumi aikhoi da sauna ahai base masine aina khanbaso astik nusikraba ichilse nongmada lakpa lamlan mi moina thina tawbirabadi aduna ichangi loiraba matamda akhoi yum panjagani ima sidane yadabga yareko oh phare phare nakhoina adu yorabadi imadi karibu harugani noina imongi kupnom tawbaste nungai taduna tawbani nachalga aigana tawgesu yadedo noina tawriba yaima nangsu nayamba nanawgi wafamste kai khalaba inawga dachawgana haise aisu yani khoige ichal tombiste wahanba yampote wakhal nungai taba yampote maramsina chalgi mathau pangthokpa loiraga akhoi ichinena ahumgisu pangthokani imadine kariso haizararo nakhoina chinanaw nane wafamduda leplabanina phare phare nakhoiso thabat chatpa thengkhrani kari kari no losinjarur hoima inausa cha ising chanaba tawrasi lao imaso changbiro hoi hoi changlatlage aigi isa singse machan sibo kayada nusina khanjariba ngasi asumna nusinariba se haying tung koina phawba nusinaba oisana Tayai, kai lege. Ahaw, ai ka da laye, kaidorage. Da so ising hole. Taton su ai gi puri street ai. Tayai, ai gi samse amuk to sembiyo. Ya dribato. Chal, samdu phawdi nang hatpa yarin. Tayai se office ki thaba ama sorry. Chal, maramok pani nang adum semoba. Tayai, nang lakleroidra. Ai college se chalanu haibra. Pai adu aidi ai chatloiba samse amata sembiu habene yadre hairaga madine aina habse sunga yaro dabani chatlo ai college kane amata chatlo as tayai angang sigi amukta tawsila oba chanse magi college sakhraga akhoi gi thabakse pangthoksiba kaidauge tayai tabro angang se yadreba kauro no amta ai se kanamta na nusiba natte yum sida ai nusiba kanam leitabani chatloy ai amata chatloy ai kaidonare chan kaidorage nangna kapli toriduna atomba angang sida nangna kari mo haidore dacho aina nateko tayaina taholini changi samse amukta sembiu haiba aduda ai office ki che suri nang adum tawjaroi adoini ichana perise yaima nangsu angang sina chakrakanda tawbagi dawi ha pungsisu nangaroine angang se thenglaniba sese da sau sembira keste